ꯀꯛꯆꯤꯡ ꯂꯝꯈꯥꯏꯗ ꯂꯩꯕ PS Hotel haina khangnaba chak hotel amada ngarang numidang pung 8:30 tabada nomai round ama kapsilamlei nomai kapsilamba adubu yaningdaba phongdoktuna ngasi Kakching lamkhaida wakanmi fam chathakre Kakching lamkhai welfare board na sinduna chathakiba wakanmi fam aduga mari lenina hotel mapu pukhrambam ongbi puspolata alias inauna phongdorakpada kanagumba luf amatagi selgi demand tawrakpasu leite kanagumba mioi amataga nuaina dabasu leite ma kinupa anaba amadi imung punabagi damak hotel asi famjaduna sendal lambi oizabani ngasi fawbada mingonda kainaba tawkibasu leite chamna hingzariba asida ngarang hotel da nomai kapsil lamba thawong asi yamna nuaite asigumba thodok asina aki akhang kaya fawhale kanana kari maramgi damak nomai kapsil lamdibano haiba sengdok pirau matungda su amuk hana aki akhang pibagi thabak asi mirakta chathabigano haina su phongdoraki Kakching lamkhai da leiba hotel amadi dukan sing ngasi ayuk angan badagi numidang wairam fawba thong londuna chathagiba wakatmi fam aduda dukan da nomai kapsin ba yaning de kari maramgi damak nomai kapsin lamlibano haiba mari lenaba singna miyam da khanghalu asigumba thodok asi amuk hanna mirakta thogan biganu haiba wakat warol sing thetkibaga loinina wakatmi fam loisilakpada kholau oina su lauki si than da boli dei da te phanam chang ru si khala ga I taw ka hotel je ja hotel taw ga I na lai ya du smai na taw pa ai si khoi da din ya da mang da sama na ko bari yam oi ko swa tha ja bu lai ti ko da smai taw ka ni ha da si du kana na kai do koi taw rai no smai na ko da taw bi lai si tung da so ko ji hing ba da su ki ba ko phaw ai ba smai na khang da khang ko sa na pa ai si Anyway!